Manipur chahi ani hena thong birang asina maram or kan miyam kam theng waring asida pump khoi oil pump sing thong lo jing kiba asina maram or kan da black da petrol si liter da ngaram fa ba da lupa chani gi meya di yorobni adu ngasi numit humni sujan gre masi ngasi di hena suina takalak pu ya have dare karam ba film da oza kamai ning bi masim tans Tarangchen National Party ki problem ke adune asai national ki agenda singdu ki di tawrido loina chumba aduga Manipur National Party khudi mangni irrespective madu Congress wagera BJP wagera ama wagera loina makse tawum matam da kedauge da national ki agenda oina pangtho iba jigi bi Manarega ki port se biji ramji na jeki onthok na bagi tawrakhi ba port se ki mayok ta changcheli ba movement je national agenda da yengmo matam da di yamna chumba tawum thok thabak ni adu Manipur da madu ki saruk tu taw bu chu kaide tawum thoi adu gu national immediately aikoi gi sidai sida thengnari ba crisis sing asida lairi ba port sing ase national party gi Manipur da lairi ba unit sing jina magi National Party ki national agenda singadu tawbagaloina na state ta leiba issue do madu lokhata kanda madu gi prioritize torkanda madu political activism makoi amarom da hara kanda Congress na madu gi makoi gi political activity ama tawna na bagi politics size power do lana na hona ga dini power do paina na hona ko matam da magi political activities me ama change ba adu gi political activities do tawwa yana na bagi khudong chaba ma piri ne ba marom da ga di adu gi photo tawda ba hai base Congress is laibak thibani hai tare adu gi opportunity do aduna aina hajari sine jik laiba India gi political system adu gi magi electoral system chathari ba mawong asi dadi aikoi gi miyam se miyam na hona jara kanda miyam na adum aikoi gi hona jara ga di miyam na haidra ga di kuding makta anything any ga no mo kanda su miyam gi demand miyam gi khongjang mayam ma tawra kanda ngakta ne ba masana khangna leingak na koigi tindorakpa Manipur ki miyam jina si pama mani hai Manipur ki miyam jide si ware aduna aikoi government na aikoi ki parties na si tawo matam da si madi tawrasi si madi tawo phai haidan lakpa potche ai yaudi na khalinga si hawda all tawri bu khudum se chakot pagi bu oiro development ki bu oiro anything any issue miyam jina haura kanda miyam jina wang iwara kanda awaba chaitheng mayam na kanda struggle taw kanda da pot sing je phangbadang na tawi aduna Congress ki hojik tarangchen haibi riba dumai tawdana aujiki laiba sigi thau phangdabagi kari pot sing asida sida jo do moina yam line khalamba ya masidi hamu ni tum tawdana lamne koina pai dum tawre chum bisde dum thengna dau lairabani haidana khando amba ya but si ni ba chai theng du de aduki matik chawi ngasai mamang da cho koina khanaba da yawi duni whole economy Manipur ki port sida magi chain reaction ni lakadoi je sigi thau phangdabajina pirakadebe impact gi sapu chai theng je mathang loina mak piraka da khuding mak loina awaba nang doini aduna Manipur ki damakta khanba national party bu oisunu state ki local party bu oisunu khuding mak sina tawtar gadi miyam na pami ba voice to miyam ya pamba aning badu phangna ba adugi political national agenda thung hatta tawbadana tana magi local gi miyam gi needs adu miyam gi apamba miyam gi mathau ta ba political activism do madu tawba changi haidana ai mai thamjage tarang